ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯥꯎꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯏꯃꯤꯡ ꯙꯅꯟꯖꯣꯏ ꯀꯧꯖꯩ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯋꯥꯔꯤꯁꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯑꯅꯤ ꯈꯛꯇꯅꯤ, ꯏꯌꯥꯝꯕ ꯑꯃꯒ ꯑꯩ ꯈꯛꯇꯅꯤ꯫ ꯀ꯭ꯂꯥꯁ 10 ꯐꯥꯎꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯝꯃꯤ꯫ ꯗꯗꯥꯒ ꯑꯩꯒꯁꯤ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯖꯔꯕꯁꯨ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯑꯃꯒꯨꯝ ꯀꯌꯥ ꯀꯣꯏꯅꯗꯅ ꯀꯣꯏꯕ ꯂꯥꯡꯕ ꯑꯗꯨꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯗꯗꯥꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯌꯥꯝꯅ ꯍꯩꯔꯛꯏ꯫ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯀꯌꯥ ꯌꯧꯔꯛꯇꯦ꯫ ꯑꯗꯨꯅ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥ ꯍꯣꯏꯅ ꯂꯨꯅ ꯇꯧꯕꯁꯤ ꯗꯗꯥꯅ ꯍꯦꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀ꯭ꯂꯥꯁ 10ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ 11-12ꯀꯤ ꯑꯦꯗꯃꯤꯁꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯗꯗꯥꯒ ꯑꯩꯒꯗꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯟꯅꯈꯤ꯫ ꯑꯩꯗꯤ ꯃꯥꯔꯛꯁꯨ ꯅꯦꯝꯅ ꯂꯥꯛꯄꯅꯤꯅ ꯗꯗꯥꯅ ꯇꯝꯕ ꯄꯥꯝꯃꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯩꯗꯤ ꯃꯥꯔꯛ ꯁꯨꯗꯕꯗꯒꯤ ꯑꯦꯗꯃꯤꯁꯟ ꯐꯪꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯁꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯗꯗꯥꯁꯤ ꯃꯁꯥꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯗꯤ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯛꯄꯗ ꯆꯤꯟꯖꯥꯛꯁꯨ ꯃꯥꯟꯅꯔꯛꯈꯤꯗꯦ꯫ ꯌꯨ ꯆꯥꯛ ꯊꯛꯄꯁꯨ ꯍꯧꯔꯛꯈꯤ꯫ ꯃꯁꯤ ꯄꯨꯝꯕꯁꯤ ꯑꯩꯗꯤ ꯈꯪꯂꯤꯕꯅꯤ꯫ ꯌꯨꯝꯒꯤ ꯏꯃꯥ ꯕꯕꯥꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯗꯗꯥꯅ ꯄꯨꯜꯂꯤꯕ ꯁꯪꯒꯁꯤꯡ ꯑꯗꯨꯗꯤ ꯉꯥꯎꯁꯤꯟꯅꯕ ꯁꯪꯒ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯌꯨꯝꯗ ꯕꯕꯥ ꯏꯃꯥ ꯄꯨꯟꯅ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯆꯨꯔꯨꯞꯀ ꯂꯧꯊꯣꯛꯑꯒ ꯑꯩꯒꯤ ꯃꯥꯡꯗ ꯐꯣꯡꯅ ꯐꯣꯡꯅ ꯆꯨꯔꯨꯞꯀ ꯊꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯐꯅ ꯏꯌꯥꯝꯕ ꯑꯣꯏꯖꯔꯕꯁꯨ ꯗꯗꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯥꯝꯅ ꯍꯩꯅꯔꯛꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯣꯡꯕ ꯀꯌꯥꯁꯤꯗ ꯕꯕꯥꯅꯁꯨ ꯗꯗꯥꯁꯤ ꯅꯤꯁꯥ ꯆꯥꯔꯦ ꯍꯥꯏꯕ ꯈꯪꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯍꯥꯟꯅ ꯃꯁꯥ ꯃꯎ ꯐꯔꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯁꯥꯒꯤ ꯐꯤꯕꯝ ꯂꯝꯆꯠ ꯀꯥꯃꯛꯄꯗꯒꯤ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯕꯕꯥꯅ ꯗꯗꯥꯒꯤ ꯕꯦꯒꯇꯒꯤ ꯑꯍꯦꯟꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯐꯥꯈꯤ꯫ ꯃꯗꯨꯗ ꯑꯩꯉꯣꯟꯗꯁꯨ ꯆꯤꯡꯅꯔꯝꯃꯤ꯫ ꯅꯆꯤꯟ ꯅꯅꯥꯎ ꯃꯥꯟꯅꯔꯒ ꯂꯥꯏꯔꯤꯛ ꯇꯝꯒꯦꯗꯤ ꯂꯩꯇꯗꯅ ꯅꯤꯁꯥ ꯆꯥꯃꯤꯟꯅꯔꯒ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯉꯥꯡꯉꯝꯃꯤ꯫ ꯅꯨꯃꯤꯠ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤꯁꯨ ꯕꯕꯥꯅ ꯗꯗꯥꯁꯤ ꯌꯥꯝꯅ ꯉꯥꯡꯉꯝꯃꯤ꯫ ꯉꯥꯡꯕꯗꯒꯤ ꯍꯦꯟꯇꯣꯔꯛꯇꯨꯅ ꯐꯨ ꯆꯩꯕ ꯐꯥꯎ ꯌꯥꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯗꯗꯥꯁꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯃꯈꯣꯏꯁꯤ ꯋꯥ ꯋꯥ ꯂꯥꯡꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯠꯇꯨ ꯏꯃꯥꯒ ꯑꯩꯒꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯌꯥꯝꯕꯁꯤ ꯀꯧꯁꯜꯂꯨꯁꯨ ꯅꯄꯥꯁꯤ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝ ꯌꯧꯔꯦ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤ ꯅꯪ ꯕꯕꯥꯅ ꯍꯜꯂꯛꯄꯗ ꯊꯦꯡꯅꯔꯒꯗꯤ ꯁꯣꯏꯗꯅ ꯉꯥꯡꯕꯤꯔꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅꯁꯨ "ꯍꯣꯏ ꯏꯃꯥ" ꯍꯥꯏꯗꯅ ꯊꯣꯡꯒꯥꯟꯗ ꯊꯣꯛꯑꯒ ꯗꯗꯥꯕꯨ ꯀꯧꯁꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯗꯗꯥꯗꯤ ꯌꯨꯝꯗ ꯆꯪꯉꯁꯤ ꯌꯥꯔꯝꯗꯦ꯫ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯉꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯕꯕꯥꯁꯨ ꯊꯕꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯊꯣꯡꯒꯥꯟ ꯒꯦꯠꯇ ꯑꯩꯈꯣꯏ ꯗꯗꯥꯅ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯗꯗꯥꯁꯤ ꯌꯥꯝꯅ ꯉꯥꯡꯉꯝꯃꯤ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯁꯨ ꯊꯤꯅ ꯆꯩꯔꯝꯃꯤ꯫ "ꯅꯈꯣꯏꯁꯤ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯕ ꯃꯤ ꯉꯥꯛꯇꯅꯤ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯃꯉꯥꯏ. ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗꯦ" ꯍꯥꯏꯗꯅ ꯉꯥꯡꯉꯝꯃꯤ꯫ ꯕꯕꯥꯅ ꯉꯥꯡ ꯆꯩꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯏꯃꯥꯁꯨ ꯊꯣꯡꯒꯥꯟꯗ ꯆꯦꯟꯊꯣꯛꯇꯨꯅ ꯕꯕꯥꯕꯨ ꯈꯥꯝꯃꯝꯃꯤ꯫ ꯗꯗꯥꯁꯨ ꯏꯃꯥꯅ ꯃꯁꯥ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯤꯡꯁꯤꯟꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯈꯣꯏ ꯕꯕꯥꯅ ꯗꯗꯥꯁꯤ ꯆꯥꯛ ꯐꯥꯎ ꯄꯤꯖꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯣꯏꯅ ꯇꯧꯔꯛꯄꯗꯒꯤ ꯗꯗꯥꯁꯨ "ꯅꯈꯣꯏꯅ ꯉꯥꯡꯉꯕꯅꯤꯅ" ꯍꯥꯏꯗꯨꯅ ꯅꯣꯡꯃꯗꯤ ꯑꯍꯤꯡ ꯑꯃꯗ ꯑꯩꯈꯣꯏ ꯗꯗꯥꯁꯤ ꯑꯩꯈꯣꯏꯒꯤ ꯕꯥꯠꯔꯨꯝꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯑꯉꯥꯎꯕ ꯑꯉꯥꯎꯕꯤꯒ ꯆꯞ ꯃꯥꯟꯅꯈꯤ꯫ ꯗꯗꯥꯅ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯝꯃꯤ꯫ ꯑꯍꯤꯡꯗꯁꯨ ꯗꯗꯥꯒꯤ ꯀꯥꯗ ꯂꯩꯕ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯑꯣꯟ ꯇꯧꯔꯛꯈꯤ꯫ ꯆꯪꯁꯜꯂꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯁꯨ ꯃꯤꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃ ꯑꯍꯤꯡ ꯑꯃꯗꯁꯨ ꯏꯃꯥꯒ ꯑꯩꯒꯁꯤ ꯆꯥꯛ ಚಾಥೋಗ ಬಬಾ ಲಾಕ್ಪ ꯉꯥꯏꯔꯝꯃꯤ. ꯕꯕꯥꯁꯨ ꯗꯗꯥ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗꯒꯤꯗꯤ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯍꯧꯔꯛꯈꯤ. ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯏꯕꯨꯡꯉꯣ, ꯅꯌꯥꯝꯕꯗꯨ ꯅꯤꯡꯁꯤꯡꯉꯛꯏ. ꯃꯥꯅ ꯇꯧꯅꯤꯡꯕ ꯑꯄꯥꯝꯕ ꯊꯕꯛꯇꯣ ꯑꯗꯨꯝ ꯇꯧꯖꯍꯜꯂꯝꯒꯗꯕꯅꯤ. ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯈꯪꯖꯔꯝꯃꯗꯤ" ꯍꯥꯏꯔꯛꯈꯤ. ꯑꯩꯅꯁꯨ "ꯏꯃꯥ, ꯇꯣꯛꯑꯣ ꯌꯥꯔꯦꯁꯦ. ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯣ, ꯕꯕꯥ ꯉꯥꯏꯕ ꯑꯣꯏꯅ." ꯑꯁꯨꯝꯅ ꯏꯃꯥꯗꯨ ꯆꯥꯛꯇꯣ ꯆꯥꯊꯣꯛꯑꯒ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯑꯩꯅ ꯊꯦꯝ ꯊꯦꯝꯗꯨꯅ ꯄꯤꯖꯔꯝꯃꯤ. ꯆꯩꯔꯛ ꯑꯗꯨꯗꯁꯨ ꯗꯗꯥꯒꯤ ꯀꯥꯗꯒꯤ ꯄꯣꯠ ꯆꯩ ꯂꯦꯡꯕ ꯇꯥꯕ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯈꯪꯖꯔꯝꯃꯤ, ꯏꯃꯨꯡ ꯑꯁꯤ ꯗꯗꯥ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯈꯔꯗꯤ ꯇꯝꯅꯔꯦ ꯍꯥꯏꯕꯁꯤ. ꯏꯁꯥꯗ ꯈꯟꯖꯜꯂꯨꯔꯒꯁꯨ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯍꯦꯟꯅ ꯄꯣꯛꯏ. ꯃꯗꯨꯅ ꯑꯩꯁꯨ ꯈꯔ ꯈꯪꯖꯟꯅꯗꯕ ꯁꯥꯔꯒ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯄꯨꯂꯩꯗ ꯂꯩꯔꯝꯃꯤ.
Asumna imaga aiga sak toktuna baba yengunaba thokena hek tawrakpada akoi sumangda mi ama sangkhibadongna khungup makhol amaina tarami imada soine ima baba laba male ai amukta yenguge hairamduna aisu mapanda thoraami matam aduda dadaga igana sanaramba table tennis ki ball ama sumang aduda kokok zonga ka tarakhi mataw aduda isu isada swai lawbo mapokhi mapanda sumi leiba mata uramkhide madudage sui mungda hathua tu chenselaga mamang thonga tu chetna lon selami aige mataw aduda imana su nang baba changa bo hangakhi aina mo ima sangaktri ado ima ibani thogumsi nang sunangi ka da sangaga tumoro baba lakpado ai ngairage hairami aige wapam aduda imana su hoi hoi phare madu oiragadi ima su kokyamna si phamungdang hak tumukhige nangdi tungkhinu napa lakpa ngai ko hairamduna ima su phamungda sangkhi ai su aige ka da sangaktuna aige table aduda ngahak phamduna leirami aige ka aduga dadagi ka ga so dum lonarami matam aduda su thaina khoidadana phamungda himna kangdona makhuna thinduna isai ngangkhiba dumaina kokok yeiba makhola maina tarakhi madudage su phamungdo ina sangduna makhola du tana baba lakpa ngairami ngayaki matungda de chu chakha sasalubadagi uithakhiba khangaude adubo thonganda baba lakpagi gate gong laungna hangtokhibagi makhola ma tarakpadagi aisu mit khangsing singami aina pung yengupa matamdasu numidangi pung 12 muk tarka leirami baba soibo mapandagi kauduna yungauraga thong hangu hairakhi madudai su phamungdagi phoklaungna hagwatuna thong hangto ami baba na sunamana sa sak charabo hanga ami aina chare baba su sa tho hairami adubo baba di saklamde chararoi haidana mafi maron hongtoga phamungda sangkhi aisu maning maya thongno selamaga phamungda tumba muk sangami serak aduda suangakpani aina phaklang lomda mayon sanduna tumlingai aige phamunggi kangkhaladu mi amana makhada singakpadongni isada sauma ma phaurakhi mataw aduda isu mai satlaungna leithoktuna yengupa matamda aige kangkhaladu mi amana haidorakpadongna tamna haidorakhi handakte isu mong mataw aduda kijarakpadagi phamungdagi phallaungna chungtharaga imagi manakta sangami aduga imabu haudoami imana su kaidorake hangakhi madudaina imada ima aige kada aidi tumba ngamdre hauji aina tumlingai aigi kangkhandu mi amana hangtorakpadongna masa matomda hangtori andakche yumase karino mai tawri ai yamna kire hairami aige mataw aduda ima su tumba hawalakhi aduga aiga puna aigi kada sangminarami matam aduda aigi phamungda leiriba monanidu amadi makhada taraga leirami aisu madu ubada makhada tariba monadu khungkalaga mathakta thangkalami imana soingonda munna yengaga sumna hairakhi ibungo lao imaga tumurasi ngaside nangi kasida tumuranu hairakhi asumna ahingdumasu aise kina imaga tuminarami nonghengan bagade na muk aigi kada sangubada ngaranga hingi matawgum aigi monadu muk makhada taraga leirami madudage so wakhala matawrami sumaina sumyum masida tawduna leiragadi nongmade so aki khang nangduna isada phaba oiraroi maduna horen babaga imagada kari no lightin khara khoiram thoksi hairage kada thori yalga sikibasi yumda so phaba oigante hai maduna ai horen di imaga babaga da hairage khalami asumna numit adu da babaga imaga akoi puna sak saminaringai aina sumna hairami ima baba akoi yumase handak marak mawong mai tawtawi yaragadi lightin amukta khoiram thoksi maduna trabade di leiba ngamgoda ba mandre hairami aige wafam aduda imaga babaga su mai on sanaduna yengnarami aduga babana ingonda somna hairakhi karisu tawdabani nange wakhana oirangbani hauji yum asida lighting khuramba haibado ai ngamkhiroi thabak su selli natomda leiba sunate namasu leiri adum puleida leyu haidana babana hairakhi aisu numitudi babagi wahi aduda isada sawba ma poglakhi maduna isu babada sumna khumami ngarang ahing suaigi kangkhan haidori imasu khangbani ngarang da natana matam pumbada yum masi mawong ama itaw tawrabani nongmata babasu yum masida itomda leiraga yengu aduga khangani babade yumda su kaya leite ahing su tengna halaktuna yu ngawruga hekta tumsanki masi pumba imaga ikatani khangdori basi hairami
ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯁꯨ ꯋꯥ ꯃꯈꯥ ꯇꯥꯈꯤꯗꯦ꯫ ꯑꯩꯁꯨ ꯆꯥꯔꯝꯕ ꯆꯥꯛ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯈꯨꯠ ꯍꯥꯝꯇꯣꯛꯑꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯀꯣꯟꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, "ꯏꯕꯨꯡꯉꯣ, ꯏꯆꯥꯅ ꯍꯥꯏꯔꯤꯗꯨ ꯏꯃꯥꯁꯨ ꯚꯥꯞ ꯇꯥꯏ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯅꯄꯥꯗꯗꯤ ꯍꯥꯏꯔꯨꯔꯅꯨ꯫ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ, ꯏꯃꯥ ꯍꯟꯗꯛ ꯃꯔꯛ ꯏꯁꯥ ꯈꯔ ꯉꯝꯗꯦ꯫ ꯍꯛꯆꯥꯡ ꯈꯔ ꯀꯜꯂꯛꯄꯗ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯑꯃ ꯏꯃꯥ ꯇꯥꯟꯅꯔꯨꯒꯦ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯤ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯍꯟꯁꯤ꯫ ꯀꯔꯤꯁꯨ ꯀꯤꯔꯨꯅꯨ, ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ" ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩ, ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤꯃꯨꯛ ꯂꯩꯔꯒꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡ ꯑꯗꯨꯁꯨ ꯑꯩꯁꯦ ꯇꯨꯝꯃꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯇꯨꯝꯕ ꯌꯥꯔꯝꯈꯤꯗꯦ꯫ ꯋꯥꯈꯟꯗꯁꯨ ꯑꯩꯈꯣꯏ ꯗꯗꯥꯁꯦ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯝꯃꯒꯗꯤ ꯈꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯋꯥꯈꯟ ꯇꯧꯅ ꯇꯧꯅ ꯇꯨꯝꯕ ꯊꯦꯝꯃꯤꯉꯩ ꯑꯩꯒꯤ ꯀꯣꯛꯀꯤ ꯁꯝ ꯑꯁꯤ ꯃꯤꯑꯣꯏ ꯑꯃꯅ ꯄꯥꯏꯔꯛꯄꯒꯨꯝ ꯇꯧꯔꯛꯈꯤ꯫ ꯏꯁꯥꯗꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯄꯣꯛꯈꯤ꯫ ꯇꯨ ꯆꯣꯡꯈꯤꯕꯁꯨ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯗꯨꯗꯤ ꯑꯩꯁꯨ ꯀꯤꯔꯁꯨ ꯀꯤꯅ ꯑꯩꯒꯤ ꯀꯥꯗꯒꯤ ꯍꯦꯟꯗꯣꯛꯑꯝꯈꯤꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏ ꯕꯕꯥꯁꯤ ꯃꯃꯪꯗ ꯀꯞꯄꯛꯈꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯝꯃꯤ꯫ ꯏꯃꯥꯁꯨ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯕꯕꯥꯕꯨ ꯍꯧꯗꯣꯛꯄꯤꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯗ ꯀꯔꯤ ꯇꯧꯔꯒꯦ, ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯕꯣ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯩꯅ ꯇꯨꯝꯂꯤꯉꯩ ꯇꯨꯃꯤꯟꯅ ꯆꯪꯉꯛꯇꯨꯅ ꯃꯄꯥ ꯑꯩꯒꯤ ꯊꯛꯇ ꯇꯨꯝꯊꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯁꯥꯁꯦ ꯂꯦꯡꯕ ꯊꯥꯡꯕ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯔꯦꯁꯦ, ꯍꯧꯖꯤꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ. ꯅꯃꯥ ꯅꯆꯥꯁꯨ ꯇꯨꯝꯃꯨꯔꯣ" ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯅꯁꯨ "ꯐꯔꯦ ꯐꯔꯦ, ꯒ꯭ꯌꯥꯟ ꯇꯥꯔꯗꯤ. ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ, ꯇꯨꯝꯅꯕ ꯇꯧꯔꯁꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯃꯥꯅ ꯏꯃꯥꯕꯣꯛ ꯍꯣꯏꯗ ꯋꯥ ꯇꯥꯅꯕ ꯍꯧꯔꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯕꯣꯛꯅꯁꯨ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯅꯈꯣꯏꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃ ꯇꯧꯔꯦ ꯍꯥꯏꯔꯒꯗꯤ ꯅꯍꯥꯟꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯄ ꯌꯥꯗ꯭ꯔꯣ? ꯃꯁꯤ ꯈꯔꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯏꯃꯨꯡ ꯑꯃꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯈꯤꯗꯕ ꯌꯥꯎꯕꯁꯤ ꯌꯨꯝꯒꯤ ꯃꯄꯥꯟ ꯂꯝꯍꯥꯡ ꯇꯨꯃꯥꯡꯗ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯁꯥꯐꯒꯗꯕ, ꯃꯗꯨꯁꯨ ꯅꯠꯇꯦꯗꯣ꯫ ꯅꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯁꯨ ꯑꯃ ꯌꯥꯎꯈꯤ꯫ ꯃꯈꯣꯏꯁꯨ ꯇꯝꯅꯩ ꯇꯝꯅꯩ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔ ꯃꯥꯅꯤ, ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯀꯥꯟꯅꯗꯦ, ꯅꯈꯣꯏꯁꯨ ꯑꯊꯨꯕꯗ ꯀꯔꯤ ꯇꯧꯕ ꯌꯥꯒꯦꯗꯣ ꯊꯤꯗꯣꯛꯎ, ꯀꯣꯟꯅ ꯑꯐꯠꯇꯕ ꯑꯣꯜꯂꯛꯀꯅꯤ" ꯍꯥꯏꯗꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯕꯣꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, "ꯈꯪꯗ꯭ꯔꯦ, ꯑꯩꯁꯨ ꯏꯆꯥ ꯂꯩꯈꯤꯗꯕꯗꯒꯤ ꯋꯥꯈꯟꯒ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ꯫ ꯏꯁꯥꯁꯤ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯗꯨꯅ ꯂꯩꯔꯦ꯫ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅꯗꯤ ꯅꯍꯥꯟꯗꯒꯤ ꯍꯥꯏꯕ ꯀꯨꯏꯔꯕꯅꯤ, ꯅꯪꯅ ꯈꯔ ꯁꯤꯜꯂꯨ, ꯑꯆꯪꯕ ꯄꯩꯁꯥ ꯑꯩ ꯄꯨꯊꯣꯛꯀꯦ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯕꯣꯛꯅꯁꯨ, "ꯐꯔꯦ ꯐꯔꯦ, ꯑꯩ ꯊꯤꯔꯛꯑꯒꯦ. ꯃꯥꯏꯕ ꯃꯥꯏꯕꯤꯁꯨ ꯁꯤꯒꯨꯝꯕ ꯃꯔꯝꯗ ꯈꯔ ꯈꯪ ꯍꯩꯕꯁꯨ ꯂꯩꯕꯅꯤ. ꯉꯁꯤ ꯍꯌꯦꯡ ꯄꯥꯎ ꯐꯥꯎꯔꯛꯑꯒꯦ" ꯍꯥꯏꯗꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯞꯇꯥ ꯑꯃꯃꯨꯛ ꯂꯩꯔꯒꯗꯤ ꯏꯃꯥꯕꯣꯛꯅ ꯃꯥꯏꯕ ꯑꯃ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯕ ꯑꯗꯨꯅ ꯗꯗꯥꯒꯤ ꯀꯥ ꯑꯃꯗꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯒ ꯕꯕꯥꯒꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯅꯧꯅ ꯁꯥꯗꯣꯛꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯁꯤꯅ ꯂꯩꯔꯝꯕ ꯀꯥꯁꯤ ꯁꯤꯗꯣꯛꯀꯦꯔꯥ ꯑꯃ ꯇꯧ꯫ ꯅꯈꯣꯏꯅ ꯃꯗꯨ ꯉꯝꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯀꯥꯗ ꯑꯩ ꯆꯐꯨ ꯑꯃ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯥꯞꯄꯒ ꯊꯅꯝꯒꯦ꯫ ꯃꯗꯨꯒꯤ ꯆꯐꯨꯗꯨ ꯀꯥꯏꯍꯟꯕ ꯌꯥꯗꯦ. ꯑꯩꯅ ꯊꯅꯝꯃꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤꯁꯨ ꯃꯁꯤ ꯂꯦꯡꯒꯅꯨ. ꯑꯇꯣꯞꯄ ꯃꯤꯁꯨ ꯏꯃꯨꯡ ꯑꯁꯤꯗ ꯇꯣꯏꯅ ꯆꯪꯍꯟꯕ ꯌꯥꯗꯦ" ꯍꯥꯏꯔꯝꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯗꯗꯥꯒꯤ ꯀꯥꯗ ꯆꯐꯨ ꯑꯃ ꯏꯁꯤꯡ ꯆꯣꯟꯅ ꯍꯥꯞꯄꯝꯗꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯥꯟꯅ ꯏꯃꯨꯡ ꯑꯁꯤꯗ ꯇꯝꯅꯔꯝꯕꯁꯤꯡ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯁꯨ ꯅꯧꯅ ꯁꯥꯗꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯃꯗꯨꯅ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫